Lakhipur Online Puthok Saba January ki tang mari Nongmaijing numit ki Khomjinba Pao tabirase. Ahanbada maroi pao. Mantri Kausik Raina Dewan Sabaganda Sinmi Singi Haksel ki tengbang ki damak Saistaban Shramik Yojana Hodokre. Hozai Zila ki Reserve Foresta lam takthokpa ki tabak makha chathari. Silchar Haflong Mahasorok tathok ki balambi ki thodokta nupa macha ama pibam thina sokle. Fiction and Poetry Club Manipur ki thobuba singbu taram na okre saireng sedina kre. Utra Sanglen Sana Konungda Ibudo Pakangba Pambal Kaba ki thoni thauram pangthokre. DESAM Jiribam ki kunmari suba mapok komon mapung phana pangthokre. Tamil Nadu lengakna Tamil Nadu Assured Pension Scheme TAPS lauthokre amasung kha thangba Mexico da Richter scale da 3.5 ki changta UR hakre. Hauzik mapung ba pau tabirase. Assam ki Mantri Kausik Raina ngarang Kasar Jila ki Dewan Sabaganda Saistaban Shramik Yojana Koba project ama hodokre. Project asigi kuthangda cha sinmi singi haksel check-up toba amadi awangwa thaki haksel ki oiba tongan bakana bakaya piragani. Raijya ki jila kundagi cha bagan kun khangatpada Lakhipur Bidhan Sabha Kendra ki oina Dewan Sabagan bu scheme asigi damak khangatkibani. Rajya sida lam takthokpa ki thabak makha na chathaki gani haina Mukhyamantri Dr. Himanta Biswa Sarma na phongdokre. Golpara jila gi Dutnai da pangthokpa Mukhyamantri Mahila Uddamita Abhiyan ki thauram ki matungda pamising wari sanabada mahakna wafam asi phongdokhibani. Panbayai Hozai jila gi Doboka gi Jamuna Maudang Reserve Forest ki khopchinduna leramba biga lising tarugrom gilam eviction tobagi thabak makhatana ngarang nini chenmen bitasu chathaki masida asoinga mthoktana ba police amasung CRPF ki miyoi camerum ngak senduna lam takthokpaki thabak adu chathari hairi. Kasar jila ki Borkhola Bidhan Sabha Kendra ki manung chanba Silchar Haflong Mahasorok ki Dolughatta ngarang thokiba lambi ki khudongtiba thodok amada nupa masa ama pibam thina sokle. Ngarang namidang da thokiba thodok aduda Ojit Lohar koba chahi tararong ki nupa masa ama pibam thina sokle. Mafam aduda leiba miyoi singi matungina Haflong dagi Silchar rom da lakpa Pulsar motorbike amana lambi gi nakanda leptuna leirama nupa masa aduda thomjilakibani hairi. Asokpa angang adu manak nakpa layeng sengdagi Silchar Medical College and Hospital da refer tokre. Borkhola police laktuna bike thoba miyoi adu police station da pukatkre hairi. Naharol Khorirol Silup Assam Lakhipur na sinduna Binakan digi South Barak Holda Fiction and Poetry Club Manipur ki thobuba singbu taram na okpa masung wari macha paba saireng sedinabagi tharomama ngarang pangthokre. Naharol Khorirol Silup Assam ki President Thoksom Bishnath Fiction and Poetry Club Manipur ki President Cabinet Rajit Thaudam Hanagi President Imojit Ningombam Vice President Basanta Chongtham Aiba SK Apanba masung Nabakumar Thiamna Taista Phamki. Silup ki General Secretary Wahengbam Binoyna taramna okpagi warol Kabi Abdul Hamid Sajabamna Manipur dagi lengbirakpa aiba singi saktak warol thambiki. Cabinet Rajit Thaudamna Manipuri Sahitya Chakhonana bahonabada mapan Manipur gi aiba singna lauriba thaudangbu mahakna thagatpa phongdokhi. Kabi Imojit Ningombamna makhoibu taramna okpiba amadi asiguma sahitya gi tharomama sinbiduna sereng mareng paminaduna sakhang maikhang nabaki tanja ama pibibagi damak Naharol Khorirol Silup ki thoburoi singbu thagatpa phongdokpa kaloinana fiction na phongba lairik amasung mapau chephonggi copy kharasu thoramda saruk yakhiba aiba singda khusinakhi. Aroibada Silup ki President Thoksom Bishnath na asigumba sahitya ki tharomama Manipur gi aiba sing yauna maipakna pangthokpa ngamkhiba sida apenba phongdokhi. Thoramda aiba Basanta Chongtham Wahengbam Binoy Badrunesa Sajabam amadi paunam Sandhyaranina masana ibawari macha lanthokhi. Kabi Kunromna masana ijaba saireng sing lanthokhi. Saisakpa CH Bidit Kumarna Saiho amadi sairoi se lanthokhi. Thoram haubadagina loiba phauba Advocate Loknath Phanjobamna anchor oibikhi. Silup ki Vice President Tahir Sajabamna thagadwarol thamnaba matung thoram adu loisingki. Arang manba sumba sing of the money, by the money, for the money, jing badak ijari ma ayuk nungkil namida tangoy walba may gimanam
Singmai Matiet Hook Taliba, Sing Kong Dangariba, Loyi Loya Sing, Kuntak Lan Sinariba, Kungang Sing Lekai Sing, Asiboina Talakshana Taruna Tanuna Lady, Lamok Singi Mamit Singari Kapurapa Naway Malu Sing, Leptadi, Igi Koli, Chadong Kaklabatawai Sing, Tari Lemaida, Lenung Gametakta. Segai la pakakchan, segai la batamoy, segai la wakuk la madimi. Punsi ama, naito taraba punsi ama, kunduna puraki noma, kungi kundor, layoi raba kona makom dagi, ahing mamaida. Ayu nungtil numida ay mahaki warina ay sukaki mahaki punsigi naikomda ay busulupan ki wamay kumsa na magi tamoy nunggum may sapaw ki Waksing itara mga ni Panba ngarang tangzenumita Utra Sanglen Sana Konungda Ibedo Pakang Bana Adungay Pambal Kaduna Migalay ga Samnari ngay ki Namupong Taibang Miyay Basingi Pukok Lay ki na Mamay Oyduna Malem Laykoy Punga Sige Mapuoy Bikiba Dubuning Singduna Numida Sida Pakang Ba Pambal Kaba Thawni Asi Pangtok Duna Laki Numida Sida Angom Ningthaw Angom Poireiton Amadi Phamnai Basing na Saruk Yaduna Loisang Singa Punduna Utrai Budo Pakang Bagi Maphamlangda Laithau Pangthoktuna Laibak Ningthau Yaifanaba Amadi Laibak Maratapna Pananaba Thawni Zaki Haina Utra Sanglen Sana Konungi Publicity Wangkhairakpagi Cherolamata Phongdorokli DESAM Jiribam District Council na Sinduna Jiribam gi Babu Parada Laiba PWD Guest House ta Cultivating Change from Education to Action haiba wakalona sida DESAM gi kunmari suba mapu komon mapung phana pangthokre ngarang pangthokiba thoramda Jiribam gi social activist N Budhachandra Singh Democratic Students Alliance of Manipur DESAM District Council Jiribam gi President Thokchom Santosh Jiribam Higher Secondary School gi Principal in Charge K.S. Indi Kumar Singh, Women Association for Socio-Economic and Development District Council Jiribam ki President Naurem Ongpi Nibarani Devi, Herikon District Council Jiribam ki Vice President Laurembam Proje Namasung, DESAM Head Office ki former member W. Premchand Singh Mathang Sidna Mitunglen Mipamapu Amadi Ikai Khonmajaba Mithung Singh Oina Phamba ki Leiteng Oike Jiribam gi social activist N Budhachandra Singh na Maira Chukatuna Thorom Hodok Pikhe Jiribam gi Paumi Singh Amadi Hanna DESAM gi Thopubiramba Singda DESAM gi Maikedagi Ikai Khomnajaki Saruk Yakiba Singh na DESAM na ngasi phawbada pangtoktuna lakiba Thabak Thoram Singh Amadi Mahiroi Khunai gi Damak Tawbiriba Thodang Singbu Thagatpa Phongdokhe Minister Maduna Manipura Board of Education Metrics Hanba Giver Sikha Serman Madama Madi Wadi Saka Karabani when Alam Sinaka Pimuna Wadi Saka Wana Tangura Asmana Lakhipuronline Manipuri Adudagini DESAM when Lakiba MD Alimun Sina Matam sudah mana sini terus tentang kasih bawa besar. Bukan lagi yang mana bagi waktu nak anggotanya dari ini mana tak boleh. Hati kan jadi karamba fail karambesar mana Manipur ada kiban. Sekali namun saya pun kalau pergi masih boleh. Masih aku dah boleh mahu. Aku ni, aduh masih aku nak kain mana besar. Generasi saya. Mama ni generasi sini history hoji adu kering kami. Aku nak kaki ibai diwali history tak nak kerja. Ada orang tu kami. Dan aku ni macam history. Tu nak kita mahu tu ni. Naik mahu tu ni. Aku ni macam history. Kan kita mahu tu. Asyik ni kan. Satu kita ayam ayam hari ni buat. Semua pasti miru sekali.
미워를 시행이 닮아수 미워를 시행 닮아수 미워를 시행이 닮아라 시행한다고 탕 아주 이게 아주 각자무리 강로리 또 그만이나 타고 좀 통하게 그런 거 많이 좀 그렇게 하는 간다 ngasi DESAM satu apa ada dari kita 아ሁ나 메디아를 또이다 도가 좀 그런 가져 감다 야 우리 액션으로 나가는 바보이다 그만에 그러면 누가 하나 그냥 거기 DESAM이 도와가고 온라인신가 그래서 그냥 그냥 한단 거냐 거기 지금 나이 센터가 탐비기는 게 아니라 karena pressure ini baru hal kogi baik masalah itu wali sekarang pun jadi ngasih bawa untuk kita mesti yang harus tinggi. Tadi kemarin tahu kemarin exam kali sini ini itu juga. Dokternya tahu saja you must digest all textbook. Textbook maya digest any question answer you can write. Brain the problem is देखो लोग कहते हैं लोगों ने पी हुआ एग्जाम पेपर से ब्रेन को मामा मार्का को पी जाते हो अदुल ने के लोग लगे ब्रेन कहते हैं देखो ब्रेन तो मार्क पी जाते अदुल तरह दे कोई ना कोई तो दूसरे you will digest all textbook का पार digest करो अदुल की बना any question आप बना तमिलनाडु की मुख्यमंत्री M.K. स्टेलिन राज्य की सरकारी कर्मचारी तमिलनाडु एशियर पेंशन स्कीम TAPS लाथोखरे अनोब थौरांग की मखादा सरकार की एम्प्लॉई रिटायर तौबदा मखोइना अरोबदा फंकिबा बेसिक पेगी चादा यांखै पेंशन ओइना फंगलगनी स्कीम मसिगी मरोइबा वाफम सिंगदी TAPS की मखादा लेबा एम्प्लॉई मखोगी बेसिक पेगी चादा तरा पेंशन फंड की दमक थीगनी अदुगा पेंशन पीनमगी मथौ ताबा अहेनबा सेनफम सिंग राज्य सरकार न पुथोकनी पेंशन फंगलिबा मियोइ सिंगना चाहिदा अनिरक डियरनेस अलाउंस फंगनी करिगुमा पेंशनर अदु लैखिदबा तारबदि महागना फंगलंबा पेंशन अदुगी चादा हुंफो महाकी नॉमिनीदा फैमिली पेंशन ओइना पीगनी सर्विस तौरिङैदा लैखिदबा तारबदि लुपा लाख 15 फावबगी ग्रेजुएटी फंगनी हाइरि वफम एडिशनल चीफ सेक्रेटरी गगनदीप सिंह बेदीना लुचिंगबा मेंबर अहोम की कमिटी अमना पिसिनबा रिपोर्ट अदुदा युमफम ओरगा तमिलनाडु लेंगाकना वारे पसि लौखिबनी थाथंगबा मेक्सिको दा रिक्टर स्केल दा 3.5 की चांगदा युआर हाखरे ngarang thogi pathodok asida yamdrabada miyoi manga sire kaya marom asoka panangle yum kai kaya amanga ta thokre yuara sigi epicenter Guerrero rajya gi San Marcos ta oikhi Mexico City desu masigi mamita khi thodok asi thokpa matamda lebak asigi president Claudio Sheinbaum na press conference pangthoklingi do oirebasu mahak asoi angam di thokki de hairi All Jiribam Sports Association Asindana Jiribam Higher Secondary School की सानाबुंगदा सानारिबा अनीसुबा एलांगबम तोंबा सिंह मेमोरियल जूनियर बॉयज अंडर 17 फुटबॉल टूर्नामेंट के ngarang sanakiba अनीसुबा क्वार्टर फाइनल नॉकआउट मैच ता यावल क्लब ना ओरिएंटल क्लब को पेनल्टी किक ता गोल मरी अहुम दा माइथिबा पिदुना यावल क्लब सेमीफाइनल दा खोंगथाक जिनख्रे हयेंग तांग मंगा गे नुंगथिल पुंग अनिताबा मतमदा अहानबा सेमीफाइनल मैच ता CKC amadi Sonapur GPS se sanagani atuga tang tarukta anisuba semifinal match ta Sunrise Club ka Yawol Club ka sanaragani Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu अरोबदा मरुइबा पाव अमुखन्ना मंत्री कौशिक रायना देवानचा बगानदा सिनमी सिंगी हक्सेल की तेंगबांगी दमक साइस्टबान श्रमिक योजना हौदोखरे होजाई जिला की रिजर्व फॉरेस्ट लम तकथोकपा की थबक मखा चथरी सिलचर हाफलोंग महासड़क तथोकीबा लंबी की थौदोकता नुपा मचा मपिबम थीना सोकले फिक्शन एंड पोएट्री क्लब मणिपुर की थौबुबा सिंगबु तरामना होखरे सैरेंग सेदिनखरे उत्तरा संगलेन सना कोनुंगदा इबुदो पाखंगबा पंबाल काबगी थौनी थौरम पांथोखरे देसाम जिरिबाम की कुनमरी सुबा मपो कमोन मपुंग फाना पांथोखरे तमिलनाडु लेंगाकना तमिलनाडु एशियर पेंशन स्कीम TAPS लाथोखरे अमसुंग खाथंगबा मेक्सिको दा रिक्टर स्केल दा 3.5 की चांगता युआर हाखरे
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.